Hai mayam, pari mo mukbang na amuka mayam punamakpu taramna okjari ngasi amuk anouba mukbang ama pura lakjare adudi jerum thongba oina tawjare akhoi inau bijen na jerum thongba chabirau haye baby bijen kit kit haina leibado ado inau na haijarakpado akhoi ngasi chajarage haina tawjari inau ado mathendo siga leijare utjarage asiga jerum thongba leijare jerum thongba leire siga jerum se khara ma thugaire aina adoidi jerum se akhoi tangai tawraga thongjabani asiga khamen asinba metle lauraga tilo khara hape deidi umoroka otonga lauraga tawra metle siga jerum omelet leire asiga akhoi broccoli ga gajar ga half fry tawre asiga magi chanaba sigana aigi ngasi mathel jama tawdare adudi akhoi inau baby bijen na haibirakpa matungina ngasi akhoi jerum thongba chajarage ado jerum se jamna changamdabani na item se jam tawjare jerum thongba amaga jerum omelet amaga tawre adudi chaba haujarage mayam aigi viewers mayam supporter mayam matam khudingna support tawna chatpiyo dolukna ningsingjari mayambu kaubiganu magi chanaba tilo hayaudare chaba ho mayam chaba haujarage ahamba chakhom sidi lai gi mamingda adu loraga akhoi chinau mayam punamakki ai huage mayam haure inau bijen Sinau mayamna jam satina support tawbi ataisu tawbiu dum mamangdasu kaubiganu nungsibiyo khaibu broccoli charoidra chani cha mayam punama akhoi channel sibu mayamna sum nungsibiu support tawbiu matam khudimak ngasigi mathense yam haujare jerum thongmani mathendi yamdre rokwa farakni thangla hedumna rokwa farakni mayam aina hinadaba aigise tok thanglo mai ko la busoni ai loge siang phaba leitram khodro gajar khodro bas sibu ko la lawngamde akhoi ko chagi san gajar ga broccoli ga se half fry murang pe manam se khwa oma nam hawa ang chagpya da mana asanga man se jam pamde
ꯍꯥꯟꯅ ꯄꯞ ꯆꯥꯏꯅꯤ ꯉꯝꯗꯤ ꯉꯝꯃꯣꯏ ꯃꯥ ꯍꯥꯟꯅꯕ ꯍꯣꯠꯅꯖꯒꯅꯦꯕ ꯉꯝꯗꯤ ꯑꯗꯨꯝ ꯉꯝꯃꯣꯏꯕ ꯑꯩꯅ ꯑꯗꯨꯝ ꯉꯝꯈꯤꯅꯦꯕ ꯑꯃꯨꯛꯔꯛ ꯑꯅꯤꯔꯛꯇꯤ ꯃꯔꯛꯇ ꯉꯝꯈ꯭ꯔꯦ ꯃꯥꯅ ꯍꯥꯟꯈ꯭ꯔꯦ ꯁꯣꯏꯖꯤꯟꯗꯣ ꯐꯪꯗꯦ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯅꯥꯎ ꯑꯃꯅ ꯁꯣꯏꯖꯤꯟ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯣꯏꯖꯤꯟꯗꯣ ꯈꯔꯗꯤ ꯂꯩꯌꯦꯕ ꯑꯩꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯁꯣꯏꯖꯤꯟꯗꯣ ꯃꯅꯤꯄꯨꯔ ꯁꯣꯏꯖꯤꯟꯗꯣ ꯍꯌꯦꯡ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯊꯨꯡꯒꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯏꯖꯤꯟ ꯏꯔꯣꯟꯕꯗꯣ ꯑꯩ ꯑꯗꯨꯒꯤ ꯃꯨꯛꯕꯥꯡ ꯊꯥꯡꯒꯠꯆꯔꯛꯀꯦ ꯏꯅꯥꯎ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯣꯏꯖꯤꯟꯗꯣ ꯑꯦꯕꯥꯏꯂꯦꯕꯜ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔ ꯂꯣꯝꯗꯩ ꯗꯤꯃꯥꯄꯨꯔꯗ ꯂꯥꯛꯑꯒ ꯗꯤꯃꯥꯄꯨꯔꯗꯩ ꯇꯧꯔꯒ ꯑꯁꯤꯒ ꯐꯪꯖꯩ ꯑꯗꯨꯅ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗ ꯁꯣꯏꯕꯨꯝꯗꯣ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯆꯥꯕꯗꯣ ꯏꯔꯣꯟꯕ ꯆꯥꯕꯗꯣ ꯆꯥꯖꯔꯛꯀꯦ ꯁꯣꯏꯖꯤꯟꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯦꯝꯕ ꯑꯗꯣ ꯍꯥꯎꯕ ꯌꯧꯗꯦ ꯃꯅꯤꯄꯨꯔꯒꯤꯅ ꯍꯦꯜꯂꯤ ꯕ꯭ꯔꯣꯀꯣꯂꯤ ꯍꯥꯞ ꯐ꯭ꯔꯥꯏ ꯌꯥꯝ ꯍꯥꯎꯋꯤ ꯅꯪ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯥꯔꯣꯏꯗ꯭ꯔꯣ ꯈꯤꯇꯪ ꯆꯥꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯄꯥꯟꯗꯝ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯃ ꯂꯩꯕꯅꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯃꯥ ꯃꯌꯥꯝꯅ ꯑꯗꯨ ꯆꯦꯅꯦꯜꯗꯨꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯄꯥꯟꯗꯝ ꯍꯥꯏꯅ ꯂꯩꯕꯅꯦ ꯌꯥꯝ ꯁꯥꯊꯤꯅ ꯃꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯗ ꯃꯥ ꯌꯥꯝ ꯁꯥꯊꯤꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯃꯥꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯆꯥ ꯃꯆꯥꯁꯦ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯥꯎꯕꯝꯃꯩ ꯅꯥꯎꯔꯦꯝ ꯃꯥꯁꯨ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯆꯥ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯁꯦ ꯅꯥꯎꯕꯝꯃꯩ ꯅꯥꯎꯔꯦꯝꯗꯣ ꯃꯁꯥ ꯈꯖꯤꯛ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯇꯥꯏ ꯃꯥꯒꯤ ꯑꯗꯨꯝ ꯏꯪꯊꯝꯊꯥꯅꯤꯅ ꯍꯛꯆꯥꯡ ꯌꯥꯝ ꯏꯪꯍꯟꯕ ꯌꯥꯗꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯕ ꯑꯩꯅ ꯍꯥꯟꯗꯣꯔꯦ ꯃꯌꯥꯝ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯍꯤꯟꯖꯥꯡ ꯂꯧꯈꯤꯗꯣꯏꯕ ꯂꯧꯔꯔꯣꯏ ꯍꯩꯖꯤꯜꯂꯒꯦ ꯍꯩꯖꯜꯂꯨ ꯃꯌꯥꯝ ꯍꯩꯖꯤꯜꯂꯦ ꯇꯦꯡꯁꯤꯜꯂꯦ ꯈꯨꯠꯅ ꯁꯦ ꯁꯨꯝꯕ ꯆꯥꯟꯁꯇꯅꯤ ꯑꯩꯅ ꯂꯨꯝ ꯂꯩꯔꯤꯁꯦ ꯀꯝꯁꯔꯒ ꯇꯦꯡ ꯐꯪꯕ ꯑꯃꯦꯠꯄꯗꯣ ꯈꯇꯪ ꯃꯍꯤꯗꯣ ꯍꯩꯔꯛꯀꯦꯔꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯂꯧꯔꯒ ꯃꯦꯠꯂꯤꯕ ꯌꯥꯏ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯅꯨꯡꯁꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯊꯪ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯍꯥꯏꯔꯛꯄ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕꯒ ꯌꯦꯟ ꯀꯥꯡꯉꯧꯒ ꯍꯥꯏꯕꯗꯣ ꯃꯊꯪ ꯆꯥꯖꯔꯛꯀꯦ ꯐꯖꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯣꯏꯕꯨꯝꯁꯦ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂ ꯊꯨꯡꯒꯅꯤ ꯗꯥꯏꯔꯦꯛ ꯃꯅꯨꯡꯗ ꯄꯨꯂꯞ ꯁꯦ ꯄꯨꯂꯞ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯆꯥꯔꯛꯑꯣ ꯍꯥꯏꯌꯦ ꯃꯨꯛꯕꯥꯡ ꯃꯥꯜꯍꯜꯂꯣ ꯍꯥꯏꯌꯦ ꯑꯗꯨꯅ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯔꯤꯅꯤ ꯃꯌꯥꯝ
ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯛꯇ꯭ꯔꯁꯨ ꯂꯣꯏꯔꯦ ꯑꯩ ꯆꯥꯛꯈꯨꯝꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯃꯥ ꯆꯥꯛꯈꯨꯝ ꯌꯥꯝ ꯄꯤꯛꯄꯅꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯅ ꯕꯖꯥꯔꯗꯩ ꯍꯥꯏꯔꯛꯏꯕ ꯆꯥꯛꯈꯨꯝ ꯆꯥꯎ ꯆꯥꯎ ꯆꯥꯔꯛꯑꯣ ꯍꯥꯏꯌꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯦꯝꯕꯗ ꯃꯌꯥꯝ ꯄꯥꯝꯃꯨꯗꯦ ꯑꯩꯗꯤ ꯁꯦ ꯃꯁꯤꯕꯨ ꯂꯦꯝꯃꯕ ꯊꯃꯣꯏꯁꯦ ꯗꯪ 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 ꯂꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤ ꯆꯥꯕ ꯂꯣꯏꯖꯔꯦ ꯅꯪꯅ ꯍꯥꯜꯂꯕꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯦꯝꯕꯗ ꯄꯥꯝꯃꯨꯗꯦ ꯍꯥꯏꯕꯗꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯍꯩꯇꯅ ꯇꯧꯕꯅꯤ ꯃꯌꯥꯝ ꯆꯥꯛ ꯌꯦꯟꯁꯥꯡꯗꯨꯗꯤ ꯂꯦꯝꯍꯟꯕ ꯐꯠꯇꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯤꯈꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯦꯝꯍꯟꯕꯤꯒꯅꯨ ꯁꯦꯞ ꯇꯧꯕꯤꯌꯨ ꯑꯩꯅ ꯇꯥꯛꯆꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯀꯣꯠꯅꯕꯁꯦ ꯃꯣꯇꯣꯔ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯁꯤꯖꯟ ꯅꯠꯇꯅ ꯐꯪꯗꯦ ꯑꯗꯨꯅ ꯑꯁꯤ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩꯅ ꯍꯥꯏꯕꯅꯤ ꯃꯥꯏ ꯍꯥꯏꯔꯤꯁꯤꯒꯤ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯤꯟꯁꯇꯣ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯦꯝꯕ ꯄꯥꯝꯃꯨꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯁꯣꯏꯈꯔꯦ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤꯗꯣ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯁꯤ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯁꯪ ꯑꯃꯥꯟꯁꯦ ꯁꯦ ꯄꯥꯝꯃꯨꯏꯑꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯤ ꯂꯦꯝꯗꯦ ꯑꯩ ꯄꯥꯝꯃꯨꯏ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯝꯃꯨꯖꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯂꯦꯝꯕꯁꯦ ꯑꯗꯣ ꯑꯩꯁꯤ ꯌꯥꯝ ꯁꯥꯊꯤ ꯄꯥꯝꯖꯕ ꯑꯗꯨ ꯇꯦꯡꯀꯣꯠ ꯁꯤꯠ ꯅꯥꯟꯈꯔꯦ ꯂꯣꯏꯔꯣ ꯑꯩ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯜꯂꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯁꯣꯏꯕꯁꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯌꯥꯝꯅ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯆꯠꯄꯤꯌꯨ ꯑꯄꯪꯕꯅꯤ ꯀꯩꯁꯨꯝ ꯈꯪꯗꯕꯅꯦ ꯈꯟꯖꯔꯒ ꯃꯌꯥꯝꯅ ꯑꯩ ꯑꯗꯨꯝ ꯈꯔ ꯋꯥ ꯉꯥꯡꯕꯗ ꯈꯖꯤꯛ ꯃꯤꯁꯇꯦꯛ ꯑꯣꯏꯀꯣ ꯈꯟꯕꯤꯔꯀꯥꯟꯗ ꯃꯌꯥꯝ ꯈꯟꯖꯔꯀꯥꯟꯗꯅ ꯋꯥꯔꯧꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯥꯔꯤ ꯃꯣꯡ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯦꯅꯦꯜꯁꯦ ꯍꯥꯡꯖꯕꯁꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯣꯠ ꯑꯣꯏꯕ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯒ ꯑꯁꯨꯝ ꯎꯅꯔꯒ ꯃꯌꯥꯝꯒꯤ ꯑꯁꯨꯃꯥꯏꯅ ꯅꯦꯛꯁ ꯃꯨꯛꯕꯥꯡ ꯃꯊꯪ ꯃꯨꯛꯕꯥꯡ ꯁꯦꯝꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝ ꯍꯔꯥꯎꯖꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯌꯥꯏꯐꯔꯦ 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 ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ